ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯉꯥꯏꯖꯒꯦ 14ꯁꯨꯕ ꯇꯥꯡꯀꯛ꯫ ꯕꯤꯃꯣꯂꯥ: ꯍꯣ ꯅꯣꯏ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯟꯈꯠꯈꯤꯗꯥꯏꯅꯦ ꯃꯃꯥ ꯁꯥꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯨꯕꯣ, ꯍꯧꯖꯤꯛꯇꯤ ꯐꯔꯝꯃꯅꯤꯅꯦ, ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯈ꯭ꯔꯦꯗꯅ꯫ ꯔꯥꯖꯦꯁ: ꯌꯥꯔꯦ ꯇꯣ, ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯕꯨꯗꯤ ꯐꯠꯇꯕꯤ ꯏꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤꯗꯧꯅ ꯏꯟꯊꯣꯛꯂꯒ ꯊꯝꯕꯤꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥꯁꯤꯡꯁꯤꯁꯨ ꯃꯥꯅ ꯄꯨꯡꯁꯨꯝ ꯁꯨꯝꯗꯅ ꯑꯩꯕꯨꯗꯤ ꯃꯃꯥꯅꯦ ꯒꯥꯏꯅ ꯈꯟꯈꯤꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯣ ꯈꯪꯂꯝꯂꯅꯤꯅꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯄꯨꯝꯅꯃꯛ ꯌꯣꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦꯗꯅ꯫ ꯔꯥꯖꯦꯁ ꯋꯥ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ꯫ ꯕꯤꯃꯣꯂꯥꯗꯤ ꯃꯄꯥꯟꯗ ꯃꯆꯤꯜ ꯄꯦꯟꯅ ꯉꯥꯡꯍꯧꯔꯤ꯫ ꯉꯁꯥꯏ ꯃꯈꯩ ꯂꯣꯟꯅ ꯋꯥꯔꯤ ꯇꯥꯗꯨꯅ ꯊꯣꯡ ꯃꯔꯨꯝꯗ ꯂꯩꯔꯝꯕ ꯑꯦꯅꯤ ꯃꯄꯥꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯔꯥꯖꯦꯁ ꯃꯈꯨꯠꯅ ꯂꯥꯏꯕꯛꯇ ꯄꯥꯏꯗꯨꯅ ꯂꯨꯛꯊꯔꯒ ꯆꯤꯟꯇꯥꯒꯤ ꯄꯣꯠꯂꯨꯝ ꯄꯨꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯑꯦꯅꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ: ꯕꯕꯥ, ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯁꯦ ꯊꯥꯖꯕ꯭ꯔꯅꯦ? ꯔꯥꯖꯦꯁ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯅꯣꯟꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯕꯕꯥ, ꯁꯤ ꯍꯧꯒꯠꯂꯣ, ꯑꯩꯈꯣꯏ ꯃꯃꯥ ꯊꯤꯔꯨꯁꯦ ꯕꯕꯥ꯫ ꯑꯦꯅꯤ ꯀꯞꯂꯒ ꯃꯄꯥꯒꯤ ꯃꯈꯨꯠ ꯆꯤꯡꯏ꯫ ꯔꯥꯖꯦꯁ ꯅꯨꯡꯉꯥꯏꯇꯕ, ꯁꯥꯎꯅꯤꯡꯕ, ꯏꯀꯥꯏꯕ ꯄꯨꯜꯂꯞ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯤꯉꯩꯗꯨꯗ ꯃꯆꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯩꯅꯐꯝ ꯈꯪꯗꯅ ꯃꯆꯥꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯏ꯫ ꯔꯥꯖꯦꯁ: ꯆꯠꯂꯣ ꯊꯤꯔꯨꯔꯣ, ꯑꯣꯛꯇꯕꯤꯗꯣ ꯊꯤꯔꯨꯔꯣ ꯆꯠꯂꯣ, ꯑꯗꯨꯒꯅꯦ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯣ, ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯅꯥꯝꯇ ꯂꯩꯔꯅꯨ꯫ ꯑꯦꯅꯤ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯗꯅ ꯃꯄꯥꯕꯨ ꯀꯤꯅ ꯌꯦꯡꯂꯒ ꯀꯞꯄꯤ꯫ ꯔꯥꯖꯦꯁꯁꯨ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯃꯆꯥꯗ ꯉꯥꯡꯕꯤꯈ꯭ꯔꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯆꯥꯗ ꯊꯦꯝꯕꯤ꯫ ꯏꯆꯥ ꯇꯣꯝꯕꯤ, ꯏꯆꯥꯒꯤ ꯕꯕꯥ ꯂꯩꯔꯤꯁꯤꯗꯤ, ꯅꯪꯒꯤ ꯃꯃꯥꯗꯣ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯅꯨ, ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯇꯝꯂꯨ꯫ ꯃꯥꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ, ꯑꯩꯁꯨ ꯊꯥꯖꯗꯦ ꯅꯪꯒꯤ ꯃꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕꯗꯨ ꯊꯣꯛꯂꯦꯗꯅ, ꯃꯥꯁꯨ ꯅꯨꯡꯉꯥꯏꯅꯤ ꯈꯟꯅ ꯆꯠꯈ꯭ꯔꯕꯅꯤ, ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯁꯅꯨ꯫ ꯕꯕꯥ꯫ ꯗꯤꯄꯛ: ꯅꯤ ꯀꯞꯀꯅꯨꯁꯦ, ꯏꯃꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂ ꯃꯥꯜꯂꯦ, ꯑꯩ ꯗꯣꯛꯇꯔ ꯎꯅꯔꯨꯈꯤꯒꯦ, ꯃꯅꯥꯛꯇ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯗꯤꯄꯛ ꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯅꯤꯅ: ꯃꯃꯥ, ꯈꯔ ꯐꯔꯕꯣ? ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ? ꯃꯄꯨꯏ: ꯇꯧꯗꯦꯗ, ꯉꯁꯤꯗꯤ ꯏꯆꯥ ꯎꯕꯒꯤ ꯅꯨꯡꯉꯥꯏꯃꯟꯗꯅ ꯀꯞꯄꯗ ꯍꯦꯛ ꯑꯅꯥꯕ ꯑꯣꯜꯂꯦ꯫ ꯃꯃꯥ, ꯀꯩ ꯆꯥꯅꯤꯡꯒꯦ? ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯗ꯫ ꯑꯗꯣ ꯅꯪꯕꯨ ꯏꯕꯨꯡꯉꯣꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯣ? ꯅꯅꯦꯝꯗꯤ ꯐꯕ꯭ꯔꯥ? ꯅꯀꯨꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯥꯏ? ꯇꯧꯕꯤꯌꯦ, ꯏꯃꯥꯁꯨ ꯌꯥꯝꯅ ꯐꯩ, ꯑꯩꯕꯨ ꯃꯆꯥꯒꯨꯝꯅ ꯈꯟꯕꯤꯌꯦ꯫ ꯍꯣꯏ, ꯕꯕꯥꯗꯤ ꯂꯩꯈꯤꯗꯕ ꯈꯔ ꯀꯨꯏꯔ ꯃꯥꯜꯂꯦ꯫ ꯅꯄꯨꯔꯣꯏꯕ ꯅꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯒꯗꯕꯅꯤꯀꯣ ꯏꯕꯦꯝꯃ, ꯅꯅꯦꯝꯕꯨ ꯅꯃꯥꯃꯛꯅꯤ ꯈꯟꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯆꯥꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ, ꯑꯁꯨꯛ ꯐꯕ, ꯒ꯭ꯌꯥꯟ ꯇꯥꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯏꯌꯥ ꯑꯃ ꯐꯪꯖꯕ ꯅꯄꯨꯔꯣꯏꯕꯕꯨ ꯏꯁꯣꯔꯃꯛꯅꯤ ꯈꯜꯂꯨꯀꯣ, ꯃꯥꯒꯤ ꯌꯥꯊꯪ ꯌꯥꯎꯗꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯦ ꯈꯟꯒꯅꯨ꯫ ꯑꯦꯅꯤꯅ ꯑꯃꯨꯛ ꯍꯪꯂꯛꯏ: ꯃꯥꯕꯨ ꯌꯥꯝꯅ ꯐꯕ꯭ꯔꯅꯤ ꯏꯃꯥ? ꯃꯄꯨꯏ: ꯊꯕꯛ ꯑꯆꯧꯕ ꯇꯧꯔꯦꯅ ꯆꯥꯎꯊꯣꯛꯄ ꯂꯩꯇꯦ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ, ꯃꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯃꯥꯁꯦ ꯉꯁꯤ ꯐꯥꯎꯕ ꯍꯤꯡꯂꯝꯗꯕ ꯌꯥꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯤꯄꯛꯁꯨ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯗꯣꯛꯇꯔ ꯂꯥꯛꯑꯅꯤ, ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯏꯁꯥ ꯈꯔ ꯀꯟꯈꯠꯅꯕ ꯂꯩꯔꯁꯦ ꯍꯥꯏꯔꯤꯌꯦ꯫ ꯃꯄꯨꯏꯅ: ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯗꯣꯏꯅꯣꯗ, ꯏꯃꯥꯁꯦ ꯄꯪꯀꯨꯏ ꯀꯨꯏꯔꯔꯣꯏ ꯈꯪꯏ꯫ ꯑꯦꯅꯤꯅ ꯃꯔꯛ ꯊꯠꯂꯒ: ꯀꯩꯅꯣ ꯃꯃꯥꯅ ꯍꯥꯏꯗꯨꯕꯣ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ꯫ ꯏꯃꯥ, ꯋꯥꯈꯜ ꯌꯥꯝꯅ ꯄꯤꯛꯁꯜꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯏꯃꯥꯕꯨ ꯅꯁꯨꯒ ꯎꯅꯤꯡꯗ꯭ꯔꯣ? ꯀꯨꯏꯗ꯭ꯔꯕꯅꯤ ꯅꯁꯨ ꯎꯒꯗꯧꯕ꯫ ꯍꯥ, ꯑꯁꯦꯡꯕ꯭ꯔꯅꯦ? ꯑꯩꯒꯤ ꯏꯁꯨ? ꯑꯦꯅꯤꯗꯤ ꯏꯀꯥꯏꯅ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯗꯤꯄꯛꯇꯤ ꯃꯄꯨꯏꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩ꯫ ꯃꯄꯨꯏ: ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝꯁꯤꯒ ꯂꯩꯕ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯅꯪꯒ ꯄꯨꯟꯅ ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯣ꯫ ꯑꯦꯅꯤ: ꯌꯥꯅꯤꯌꯦ ꯃꯥ, ꯁꯤꯗ ꯑꯗꯨꯝ ꯂꯩꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯦꯕꯦꯀꯥꯁꯨ ꯃꯃꯥꯒ ꯃꯄꯥꯒ ꯄꯨꯂꯞ ꯃꯥꯔꯀꯦꯇꯤꯡ ꯆꯠꯂꯨꯕꯅꯤ꯫
ꯃꯄꯨꯏꯒꯤ ꯄꯥꯎꯗꯣ ꯇꯥꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯂꯞ ꯆꯪꯂꯛꯏ꯫ ꯑꯦꯅꯤꯗꯤ ꯔꯦꯕꯦꯀꯥ ꯎꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯆꯤꯡꯅꯕ ꯑꯗꯣ ꯃꯁꯥꯗ ꯑꯗꯨꯝ ꯂꯩꯔꯤ꯫ ꯔꯦꯕꯦꯀꯥ, ꯅꯤ ꯀꯃꯥꯏꯅ ꯇꯧꯔꯛꯏꯅꯣ? ꯑꯦꯅꯤꯗꯤ ꯃꯉꯣꯟꯗ ꯍꯥꯏꯕ ꯃꯥꯟꯗꯅ ꯔꯦꯕꯦꯀꯥꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯄꯨꯏꯅ ꯈꯨꯝꯈ꯭ꯔꯦ꯫ ꯃꯄꯨꯏ, ꯍꯔꯥꯎꯃꯟꯗꯅ ꯁꯤꯒꯦ ꯇꯧꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯆꯥꯒꯤ ꯃꯁꯛ ꯎꯔꯨꯕꯗꯒꯤ ꯅꯨꯡꯉꯥꯏꯃꯟꯗꯅ ꯀꯞꯊꯣꯛꯎꯔꯦ꯫ ꯔꯦꯕꯦꯀꯥꯅ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯨꯅꯦ? ꯃꯥꯡꯗ ꯐꯝꯂꯤꯕ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯦꯅꯤꯅꯤ꯫ ꯔꯦꯕꯦꯀꯥꯒꯤ ꯃꯃꯥ ꯃꯄꯥ ꯄꯨꯂꯞ ꯑꯦꯅꯤꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯔꯦꯕꯦꯀꯥꯅ, ꯑꯗꯨꯗꯤ ꯁꯥꯔꯁꯦ? ꯃꯄꯨꯏꯅ ꯅꯣꯛꯂꯒ, ꯑꯩꯒꯤ ꯏꯌꯥꯅꯨꯄꯥꯅꯤ꯫ ꯃꯄꯨꯏꯅ ꯑꯦꯅꯤꯗ ꯔꯦꯕꯦꯀꯥ ꯍꯣꯏꯕꯨ ꯃꯁꯛ ꯇꯥꯛꯂꯤ꯫ ꯏꯆꯥꯇꯣꯝꯕꯤ, ꯁꯤꯅ ꯅꯅꯝꯃ ꯔꯦꯕꯦꯀꯥꯅꯤ꯫ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤꯡ ꯑꯁꯤꯅ ꯅꯪꯒꯤ ꯃꯥꯃꯣꯒ ꯅꯦꯅꯦꯒꯅꯤ꯫ ꯑꯦꯅꯤ, ꯃꯥꯃꯣ, ꯅꯦꯅꯦ, ꯅꯆꯥꯗꯤ ꯍꯥꯟꯅ ꯁꯛ ꯈꯪꯖꯍꯧꯗ꯭ꯔꯦ꯫ ꯖꯣꯅꯨꯡꯁꯥꯡꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯀꯗꯥꯏꯗꯒꯤ ꯈꯪꯉꯅꯤ? ꯑꯩꯈꯣꯏꯅ ꯅꯃꯥꯕꯨ ꯁꯥꯎꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯒ ꯂꯩꯔꯦ꯫ ꯅꯣꯏꯗꯤ ꯄꯣꯛꯄꯗꯒꯤꯁꯨ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯗꯤ꯫ ꯔꯦꯕꯦꯀꯥꯒꯤ ꯃꯃꯥ ꯃꯥꯋꯟꯄꯨꯏꯁꯨ ꯑꯦꯅꯤꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ ꯏꯆꯥꯗꯤ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯁꯦ ꯃꯁꯛ ꯀꯨꯏꯅ ꯈꯪꯗꯅ ꯂꯩꯔꯝꯃꯤꯗ꯫ ꯔꯦꯕꯦꯀꯥ, ꯅꯦꯅꯦꯁꯦ ꯅꯍꯥꯟ ꯑꯩꯅ ꯐꯣꯇꯣ ꯎꯠꯄꯗ ꯈꯪꯈ꯭ꯔꯕꯅꯦꯕ, ꯑꯗꯨꯒ ꯑꯗꯨꯝ ꯋꯥ ꯂꯣꯜꯂꯒ ꯂꯩꯕꯅꯦꯕ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯄꯨꯂꯞ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯁꯣꯝꯗꯅ ꯒꯥꯏꯇ꯭ꯔꯤꯒ ꯐꯤꯂꯤꯞꯀ ꯃꯄꯥꯟꯗꯅ ꯑꯣꯄꯟ ꯐꯥꯁ ꯐꯨꯗ ꯑꯣꯏꯕ, ꯃꯅꯨꯡꯗꯅ ꯃꯤꯅ ꯄꯥꯛꯅ ꯈꯪꯅꯗꯕ ꯑꯔꯣꯟꯕ ꯔꯨꯝ ꯂꯩꯕ, ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯑꯈꯪꯕ ꯃꯣꯏ ꯈꯔ ꯈꯛꯇꯒꯤ ꯃꯃꯜꯗꯤ ꯌꯥꯝꯅ ꯇꯥꯡꯕ ꯔꯨꯝ ꯑꯃꯗ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯂꯩꯔꯤ꯫ ꯒꯥꯏꯇ꯭ꯔꯤ, ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯗꯨꯕꯨ ꯍꯥꯟꯅꯗꯤ ꯔꯤꯑꯦꯛꯁꯟ ꯈꯔ ꯐꯪꯕꯒꯨꯝ ꯇꯧꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯏꯔꯩ ꯂꯩꯇꯦꯗ꯫ ꯐꯤꯂꯤꯞ, ꯅꯪ ꯑꯩ ꯁꯥꯎꯔꯛꯀꯗꯧꯔꯦ꯫ ꯑꯩꯒꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ꯫ ꯑꯩꯉꯣꯟꯗꯁꯨ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯈꯔ ꯇꯧ꯫ ꯗꯤꯄꯛ ꯑꯗꯨꯝ ꯍꯥꯏ ꯂꯩ꯫ ꯑꯩꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯈꯔꯗꯤ ꯇꯧꯔꯤꯗꯅ꯫ ꯃꯤꯒꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯐꯅ ꯁꯥꯎꯅꯔꯕꯁꯨ ꯑꯗꯨꯝ ꯄꯨꯟꯁꯤꯟꯒꯗꯧꯕ ꯂꯩꯔꯦ꯫ ꯒꯥꯏꯇ꯭ꯔꯤ, ꯍꯣꯏꯗ, ꯀꯩꯗꯧꯔꯨꯗꯣꯏꯅꯣ? ꯑꯩꯁꯨ ꯈꯜꯂꯛꯇ꯭ꯔꯦꯗ, ꯀꯥꯏꯅꯒꯦꯔꯥ ꯅꯨꯡꯁꯤꯅꯒꯦꯔꯥ꯫ ꯑꯗꯨꯕꯨ ꯀꯥꯏꯅꯕꯅꯗꯤ ꯐꯩ, ꯑꯩꯅ ꯌꯥꯝꯅ ꯆꯥꯛꯈꯤꯕꯗꯣ꯫ ꯑꯃꯨꯛ ꯍꯧꯔꯛꯑꯦꯕ, ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔ ꯃꯥꯜꯂꯦꯗ꯫ ꯅꯨꯡꯁꯤꯕ ꯀꯩꯅꯣ? ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯑꯩ ꯈꯪꯗꯦ꯫ ꯀꯜꯂꯛꯄ ꯑꯄꯥꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯀꯣ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯩꯗꯤ ꯅꯨꯡꯁꯤꯗ꯭ꯔꯣ? ꯈꯪꯗꯦ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛꯇ? ꯑꯩ ꯅꯨꯡꯁꯤꯕꯁꯦ ꯀꯩꯅꯣ ꯈꯪꯗꯦ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯥꯟꯅꯔꯨꯕꯒꯤ ꯂꯣꯏꯅꯕꯅꯤ ꯏꯕꯥꯅꯤꯗꯤ꯫ ꯑꯩꯗꯤ ꯅꯪ ꯂꯧꯔꯒꯦ ꯈꯜꯂꯤꯁꯤꯗ꯫ ꯆꯠꯊꯣꯛꯑꯦ, ꯁꯛꯇꯥ ꯅꯪꯒ ꯂꯨꯍꯣꯡꯕ ꯇꯜꯂꯦ, ꯅꯁꯛ ꯊꯤꯃꯜꯂꯦ꯫ ꯏꯁ, ꯑꯩꯕꯣ? ꯑꯗꯣ ꯁꯛ ꯐꯖꯗ꯭ꯔꯕꯁꯨ… ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯣꯡ ꯀꯥꯎꯈꯥꯏꯔꯛꯏ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯑꯣꯝꯖꯤꯜꯂꯛꯏ꯫ ꯒꯥꯏꯇ꯭ꯔꯤ ꯑꯃꯗꯤ ꯐꯤꯂꯤꯞ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯊꯣꯛꯁꯤ ꯃꯄꯥꯟꯗ, ꯑꯎꯕ ꯑꯩꯈꯣꯏ ꯑꯣꯏꯅ ꯏꯀꯥꯏꯔꯦ꯫ ꯑꯗꯨꯒ ꯅꯕꯥꯅꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯣ, ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯒꯦ꯫ ꯒꯥꯏꯇ꯭ꯔꯤꯗꯤ ꯀꯔꯤꯁꯨ ꯏꯀꯥꯏꯕ ꯈꯪꯗꯅ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯐꯤꯂꯤꯞ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩ꯫ ꯒꯥꯏꯇ꯭ꯔꯤ, ꯃꯌꯥꯝ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤ ꯑꯃꯅ, ꯏꯁ, ꯍꯩꯔꯦ, ꯃꯃꯥꯏ ꯑꯁꯦ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯣꯅꯦ? ꯅꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅ ꯆꯠꯅꯕ ꯂꯤꯆꯠꯂꯣ? ꯀꯨꯏꯔꯕꯅꯤ ꯅꯈꯣꯏꯕꯨ ꯁꯦꯟꯅꯔꯛꯂꯤꯕꯁꯦ꯫ ꯒꯥꯏꯇ꯭ꯔꯤ, ꯃꯥꯒꯩꯁꯦ ꯂꯨꯍꯣꯡꯗꯧꯔꯕꯅꯤ꯫ ꯃꯌꯥꯝꯕꯨ ꯊꯕꯛ ꯂꯩꯇꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯃꯤꯒꯤ ꯄꯔꯁꯅꯦꯜ ꯂꯥꯏꯐꯇ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯤꯕꯁꯦ? ꯈꯔ ꯐꯤꯡꯕ ꯅꯨꯄꯤ ꯑꯃꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯒꯥꯏꯇ꯭ꯔꯤꯒꯤ ꯃꯁꯝ ꯑꯗꯣ ꯂꯥꯛꯇꯅ ꯆꯤꯡꯂꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯀꯥꯏ ꯈꯪꯗꯕꯤ, ꯅꯔꯥ ꯂꯩꯔꯗꯨ ꯐꯥꯎꯗ ꯅꯃꯥꯏ ꯑꯗꯣ ꯊꯥꯡꯒꯠꯅ ꯂꯩꯕ ꯉꯝꯃꯤꯅꯦ꯫ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯥꯏꯗꯦꯅꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗꯗꯤ ꯑꯣꯛꯇꯕꯤ ꯆꯪꯕ ꯌꯥꯔꯣꯏ꯫ ꯃꯌꯥꯝ ꯃꯐꯝ ꯑꯁꯦ ꯊꯨꯒꯥꯏꯅꯕ ꯇꯧꯁꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯈꯔ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯃꯅ, ꯁꯔ ꯍꯣꯏꯅꯒ ꯄꯨꯈꯤꯕꯒ ꯌꯥꯔꯣꯏ꯫ ꯁꯔ ꯍꯣꯏꯒꯤ ꯈꯨꯠ ꯌꯧꯈ꯭ꯔꯕꯗꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯝ ꯊꯥꯗꯣꯛꯈ꯭ꯔꯒꯅꯤ꯫ ꯁꯔ ꯍꯣꯏ ꯍꯟꯕꯤꯈ꯭ꯔꯣ, ꯑꯩꯈꯣই ꯈꯔ ꯇꯣꯆꯍꯧꯈꯤꯒꯦ꯫ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕꯅ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯗꯨꯅ,
ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯔꯤ ꯏꯔꯥꯡ ꯊꯣꯛꯄꯒꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯂꯩ, ꯁꯔꯣꯏꯁꯦ ꯏꯔꯥꯡꯁꯤꯒꯤ ꯂꯥꯛꯄ ꯅꯠꯇꯕ꯭ꯔꯥ? ꯑꯩꯈꯣꯏꯗꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯑꯣꯐꯤꯁꯇꯒꯤ ꯂꯥꯛꯆꯕꯅꯤ. ꯃꯐꯝꯁꯤꯗ ꯃꯤ 2 ꯂꯧꯈꯠꯄ ꯂꯥꯛꯆꯕꯅꯤ. ꯐꯤꯂꯤꯞꯀ ꯒꯥꯏꯇ꯭ꯔꯤꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯅꯔꯛꯏ. ꯁꯣꯝꯗꯅ ꯃꯃꯥꯅ ꯌꯥꯗꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯔꯦꯕꯦꯀꯥꯒꯤ ꯐꯦꯃꯤꯂꯤ ꯂꯩꯍꯧꯔꯒ ꯗꯤꯄꯛꯀ ꯑꯦꯅꯤꯒ ꯄꯨꯟꯅ ꯀ꯭ꯋꯥꯇꯔꯗ ꯆꯠꯂꯣ ꯍꯥꯏꯕꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯂꯦ. ꯃꯕꯥꯅꯤ ꯆꯥꯛ ꯏꯁꯤꯡ ಚಾಬ ꯂꯣꯏꯔꯒ ꯄꯣꯊꯥꯅꯕ ꯇꯧꯔꯤꯉꯩ ꯗꯨꯁꯤꯂꯥ ꯑꯦꯅꯤꯗ ꯀꯣꯜ ꯇꯧꯔꯛꯏ. ꯏꯅꯝꯃ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦ. ꯑꯩꯅ FBꯗ ꯀꯩꯅꯣꯝ ꯁꯦꯌꯔ ꯇꯧꯈꯤꯕꯅꯦ. ꯑꯝꯇ ꯌꯦꯡꯉꯨꯅꯦ, ꯌꯥꯝ ꯊꯨꯅ. ꯊꯝꯃꯒꯦꯀꯣ. ꯗꯨꯁꯤꯂꯥ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯅꯤ ꯐꯦꯁꯕꯨꯛꯇ ꯆꯪꯗꯨꯅ ꯌꯦꯡꯉꯤ. ꯗꯨꯁꯤꯂꯥꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯗꯤꯄꯛꯁꯨ ꯑꯦꯅꯤꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ. ꯑꯦꯅꯤꯁꯨ ꯗꯤꯄꯛꯇ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯑꯦꯅꯤ ꯐꯦꯁꯕꯨꯛꯇ ꯆꯪꯗꯨꯅ ꯗꯨꯁꯤꯂꯥꯅ ꯁꯦꯌꯔ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯉꯤ. ꯀꯁꯇꯝ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯐꯣꯇꯣ ꯀꯌꯥ ꯁꯦꯝꯗꯣꯛꯇꯨꯅ ꯁꯥꯁꯤꯟꯅꯕ ꯋꯥꯆꯞ ꯑꯦꯀꯥꯎꯟꯠ ꯄꯥꯏꯗꯨꯅ ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯑꯣꯏ 2 ꯏꯝꯐꯥꯜ ꯋꯦꯁꯠ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯌꯨꯅꯤꯠꯅ ꯐꯥꯔꯤ. ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯒꯥꯏꯇ꯭ꯔꯤ ꯂꯥꯏꯁ꯭ꯔꯝ, ꯆꯍꯤꯅ 28, ꯗꯣꯇꯔ ꯑꯣꯐ ꯑꯦꯜ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯁꯤꯡ, ꯑꯃꯗꯤ ꯐꯤꯂꯤꯞ ꯑꯣꯀ꯭ꯔꯝ, ꯆꯍꯤ 19, ꯁꯟ ꯑꯣꯐ ꯑꯣꯀ꯭ꯔꯝ ꯑꯃꯨꯕ ꯃꯩꯇꯩ. ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯐꯝ ꯑꯃꯗ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯅ ꯐꯥꯗꯨꯅ ꯋꯥꯔꯛꯂꯤꯉꯩ ꯆꯩꯔꯛꯇ ꯄꯨꯂꯤꯁꯅ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯑꯗꯨꯗ ꯆꯦꯟꯅꯕꯒꯤ ꯐꯥꯕꯅꯤ ꯍꯥꯏꯔꯤ. ꯒꯥꯏꯇ꯭ꯔꯤ ꯑꯃꯗꯤ ꯐꯤꯂꯤꯞꯀꯤ ꯐꯣꯇꯣ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯤ. ꯑꯦꯅꯤꯗꯤ ꯒꯥꯏꯇ꯭ꯔꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯏꯪꯉꯛꯉꯩ. ꯃꯥꯅ ꯒꯥꯏꯇ꯭ꯔꯤꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯤꯔꯨꯕ, ꯒꯥꯏꯇ꯭ꯔꯤ ꯃꯁꯥꯃꯛꯅ ꯗꯤꯄꯛ ꯑꯃꯗꯤ ꯔꯦꯕꯦꯀꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄꯁꯤꯡ, ꯃꯁꯛ ꯈꯪꯗꯕ ꯑꯦꯀꯥꯎꯟꯠꯇꯒꯤ ꯊꯥꯔꯛꯄ ꯗꯤꯄꯛꯀꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄꯁꯤꯡ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯒꯥꯏꯇ꯭ꯔꯤꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯂꯦ. ꯃꯈꯥꯗ ꯀꯃꯦꯟꯠꯁ ꯈꯔ ꯂꯩꯔꯤꯕꯗꯣ ꯌꯦꯡꯂꯨꯏ. ꯑꯉꯛꯄꯅꯤꯍꯦ, ꯑꯁꯨꯛ ꯆꯥꯎꯈꯠꯂ ꯃꯇꯝꯁꯤꯗ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯗ ꯁꯥꯟꯅꯕ ꯐꯥꯎꯗ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯔꯕ ꯃꯇꯝꯁꯤꯗ ꯑꯣꯐꯤꯁꯔꯗꯒ ꯊꯨꯠ ꯂꯥꯎꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯃꯤꯁꯤꯕꯨ. ꯑꯃꯨꯛꯇꯗ ꯅꯕꯥꯅꯤ ꯄ꯭ꯔꯥꯏꯖ 2 ꯐꯪꯂꯕ? ꯖꯦꯜꯗ ꯂꯨꯍꯣꯡꯂꯨꯔꯣ ꯅꯕꯥꯅꯤꯗꯤ. ꯐꯣꯟꯗ ꯁꯨꯝ ꯌꯦꯡꯂꯤꯉꯩꯗ ꯗꯨꯁꯤꯂꯥꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯈꯔ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯏ. ꯐꯣꯇꯣ ꯚꯤꯗꯤꯑꯣꯗꯨ ꯒꯥꯏꯇ꯭ꯔꯤꯒ ꯐꯤꯂꯤꯞꯀ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ. ꯗꯤꯄꯛ ꯑꯦꯅꯤꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ. ꯑꯦꯅꯤꯁꯨ ꯗꯤꯄꯛꯇ ꯌꯦꯡꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ. ꯗꯨꯁꯤꯂꯥ ꯇꯦꯛꯁ ꯑꯃꯃꯨꯛ ꯊꯥꯔꯛꯏ. ꯏꯅꯝꯃ, ꯄꯥꯎꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤꯔꯣ? ꯏꯅꯝꯃꯗ ꯁꯥꯟꯅꯔꯛꯏꯔꯣ? ꯑꯦꯅꯤꯅ, ꯅꯠꯇꯦꯗ, ꯁꯥꯟꯅꯔꯛꯇꯦ. ꯑꯣ, ꯑꯩꯗꯤ ꯒꯥꯏꯇ꯭ꯔꯤꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯁꯨ ꯍꯥꯟꯅ ꯈꯪꯅꯔꯝꯕꯗꯨꯗ ꯑꯣꯏꯔꯝꯗꯧ ꯃꯥꯟꯕ. ꯍꯌꯦꯡ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ. ꯍꯣꯏ ꯍꯣꯏ, ꯄꯣꯊꯥꯔꯣꯀꯣ ꯏꯅꯝꯃ. ꯑꯦꯅꯤꯅ ꯐꯣꯟ ꯌꯦꯡꯂꯤꯉꯩ ꯗꯤꯄꯛꯇꯤ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ. ꯋꯥꯗꯤ ꯉꯥꯡꯗꯅ ꯑꯦꯅꯤꯒꯤ ꯃꯐꯝ ꯈꯥꯛꯄꯒꯨꯝ ꯐꯃꯨꯡꯒꯤ ꯀꯥꯆꯤꯟ ꯊꯪꯕ ꯁꯔꯨꯛꯇꯣ ꯍꯥꯡꯍꯜꯂꯒ ꯃꯃꯥꯏꯅ ꯃꯄꯥꯟꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯍꯤꯞꯂꯤ. ꯑꯦꯅꯤꯁꯨ ꯗꯤꯄꯛꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯀꯥꯈꯠꯇꯨꯅ ꯂꯣꯡꯅ ꯍꯤꯞꯂꯒ ꯋꯥꯈꯜ ꯈꯜꯂꯤ. ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯉꯨꯔꯤꯅꯣ? ꯍꯧꯖꯤꯛꯇꯗ ꯏꯀꯥꯏꯔꯛꯏ ꯑꯩꯅ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ. ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯇꯥꯃꯣꯁꯦ, ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯑꯩꯅ ꯀꯌꯥꯗ ꯋꯥꯍꯜꯂꯨꯕꯅꯣ? ꯑꯦꯅꯤ ꯂꯣꯡꯅ ꯍꯤꯞꯂꯝꯕꯗꯒꯤ ꯗꯤꯄꯛꯇ ꯑꯣꯟꯁꯤꯜꯂꯒ ꯗꯤꯄꯛꯀꯤ ꯃꯕꯨꯛꯇ ꯀꯣꯜꯂꯛꯏ. ꯇꯥꯃꯣ. ꯀꯩꯗꯧꯔꯒꯦ? ꯑꯦꯅꯤꯅ ꯀꯣꯜꯂꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯈꯨꯝꯂꯛꯄꯅꯤ. ꯃꯃꯥꯏꯗꯤ ꯂꯩꯊꯣꯔꯛꯇꯦ. ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯀꯩꯒꯤ? ꯑꯩꯅ ꯃꯤꯒꯤ ꯋꯥ ꯊꯥꯖꯔꯨꯕꯅ ꯇꯥꯃꯣꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ. ꯇꯥꯃꯣꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯈꯪꯂꯛꯂꯕ ꯃꯇꯝꯁꯤꯗꯗꯤ ꯏꯊꯟꯇ ꯏꯀꯥꯏꯔꯦ. ꯗꯤꯄꯛ ꯑꯦꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯅ ꯃꯣꯟ ꯈꯥꯡꯍꯜꯂꯒ ꯃꯈꯨꯠ ꯑꯃꯅ ꯑꯦꯅꯤꯒꯤ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ. ꯅꯪ ꯂꯥꯟꯗꯦ. ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯗ꯭ꯔꯤꯕ ꯅꯉꯣꯟꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯅ ꯅꯪꯅ ꯂꯥꯟꯅ ꯎꯕꯅꯤ. ꯑꯩ ꯑꯣꯏꯔꯕꯁꯨ ꯈꯟꯐꯝ ꯊꯣꯛꯄꯅꯤ. ꯇꯥꯃꯣ ꯌꯥꯝꯅ ꯋꯥꯔꯝꯒꯅꯤꯀꯣ ꯑꯩꯅ ꯇꯥꯃꯣꯗ ꯎꯠꯈꯤꯕ ꯏꯇꯧꯁꯤꯡ ꯑꯗꯨꯅ. ꯈꯔ ꯋꯥꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯕꯨ ꯈꯪꯕꯤꯔꯛꯄ ꯃꯇꯝꯁꯤꯗꯗꯤ ꯍꯧꯈꯤꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ. ꯅꯪꯗꯤ ꯋꯥꯈꯤꯗꯕ꯭ꯔꯥ? ꯅꯣꯡꯃꯇ ꯑꯩꯒꯤꯗꯃꯛꯇ ꯋꯥꯈꯤꯗꯕ꯭ꯔꯥ? ꯋꯥꯈꯤ, ꯀꯞꯈꯤ, ꯑꯍꯤꯡ ꯀꯌꯥ. ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯃꯁꯛ ꯇꯥꯃꯣꯒꯤ ꯅꯥꯛꯇ ꯂꯩꯔꯕ ꯃꯇꯝꯗ ꯇꯥꯃꯣꯗꯒꯤ ꯈꯪꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯃꯇꯝꯗꯗꯤ ꯆꯌꯦꯠꯅꯕ ꯃꯌꯥꯝ ꯑꯃꯅ
ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯇꯠꯇꯅ ꯑꯣꯠꯄꯤꯈꯤ꯫ ꯑꯦꯅꯤ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯗꯤꯄꯛꯅ ꯑꯦꯅꯤꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯁꯤꯅꯦ ꯑꯩꯅ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯛꯂꯤ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯇꯝꯁꯦ꯫ ꯇꯥꯃꯣ, ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩꯀꯣ, ꯑꯩꯁꯦ ꯇꯥꯃꯣꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯐꯪꯖꯕꯁꯦ꯫ ꯑꯩꯅ ꯍꯦꯟꯅ ꯐꯕ ꯃꯥꯜꯂꯤꯗ, ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯑꯣꯏꯅ ꯐꯪꯖꯕꯁꯦ꯫ ꯌꯥꯔꯤꯁꯦ, ꯄꯣꯊꯥꯔꯣ, ꯏꯆꯥꯁꯦ ꯋꯥꯔꯝꯂꯅꯤ, ꯉꯔꯥꯡꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯕꯒ ꯐꯪꯂꯝꯃꯔꯣꯏ꯫ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯏꯆꯥꯁꯦ ꯇꯥꯏꯕꯪ ꯐꯥꯎꯕ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯗꯤꯄꯛꯅ ꯃꯆꯤꯟ ꯃꯦꯜꯂꯤ꯫ ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯟꯒꯅꯨ, ꯈꯜꯂꯨꯕꯗ ꯏꯁꯥꯁꯦ ꯁꯣꯟꯊꯒꯦ ꯇꯧꯏ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯁꯥꯅ ꯌꯥꯗꯅ ꯂꯧꯈꯤꯕ ꯈꯨꯗꯣꯜ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕꯤꯌꯨꯀꯣ꯫ ꯏꯆꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯇꯥꯏꯕꯪ ꯐꯥꯎꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯏꯆꯥꯕꯨꯗꯤ ꯃꯤꯔꯥꯏꯒꯅꯨ꯫ ꯏꯆꯥꯅ ꯇꯥꯏꯕꯪꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯃꯤꯀꯨꯞꯇ ꯈꯧꯔꯥꯡꯅ ꯉꯥꯏꯖꯒꯦ꯫ ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯗꯨꯕꯣ? ꯉꯥꯎꯔꯕꯣ? ꯁꯤꯕꯨ ꯇꯥꯃꯣ ꯅꯊꯟꯇꯒꯤ ꯅꯆꯥꯔꯣ? ꯃꯥꯅ ꯄꯣꯛꯆꯕ ꯃꯆꯥ ꯑꯩꯉꯣꯟꯗꯒ ꯉꯥꯏꯍꯥꯛꯇꯪ ꯁꯦꯟꯅꯍꯜꯂꯒ ꯊꯝꯕꯗꯣ ꯃꯗꯨ ꯃꯉꯥꯏꯔꯦꯅꯦ꯫ ꯑꯦꯅꯤꯒꯤ ꯋꯥꯉꯥꯡꯗꯨꯗ ꯗꯤꯄꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨꯒꯤ ꯅꯠꯇꯦꯅꯦ, ꯄꯣꯛꯇ꯭ꯔꯤꯐꯥꯎꯗꯤ ꯅꯪ ꯅꯊꯟꯇꯅꯦ ꯋꯥꯗꯣꯏꯁꯦ꯫ ꯑꯩꯅ ꯅꯪ ꯋꯥꯔꯝꯂꯅꯤ ꯉꯥꯏꯍꯥꯛꯇꯪ ꯁꯤꯟꯕꯤ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯅ ꯅꯪ ꯋꯥꯔꯕꯁꯨ ꯈꯥꯡꯉꯨ, ꯄꯣꯛꯂꯕ ꯃꯇꯨꯡꯗꯗꯤ ꯅꯪꯁꯦ ꯑꯃꯠꯇ ꯋꯥꯍꯜꯂꯔꯣꯏ꯫ ꯑꯦꯅꯤꯒ ꯗꯤꯄꯛꯀ ꯄꯨꯂꯞ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯦꯅꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯕ ꯃꯇꯨꯡ ꯃꯃꯥꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯈꯜꯂꯛꯏ꯫ ꯗꯤꯄꯛꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯃꯥꯒꯤ ꯋꯥ ꯅꯣꯡꯃ ꯍꯥꯏꯈꯤꯕꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯐꯖꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯥꯏ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯦꯅꯤ, ꯇꯥꯃꯣ꯫ ꯍꯥꯎꯅꯦ, ꯑꯩꯈꯣꯏ ꯃꯥꯅ ꯅꯥꯔꯤꯁꯦ ꯀꯔꯤꯅꯣ? ꯑꯦꯅꯤꯒꯤ ꯋꯥꯍꯪꯗꯨꯗ ꯗꯤꯄꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯁꯦꯡꯕꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯂꯣꯠꯁꯤꯜꯂꯒꯦ ꯈꯜꯂꯤ꯫ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯋꯥꯈꯜ ꯋꯥꯕꯒꯤ ꯑꯅꯥꯕ ꯑꯣꯟꯈꯤꯕꯅꯤ, ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦꯗ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯗꯤ ꯑꯗꯨꯝ ꯐꯔꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯆꯔꯅꯤ, ꯅꯥꯕꯁꯨ ꯊꯨꯅ ꯐꯔꯅꯤꯗ꯫ ꯑꯗꯣ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯄꯥꯎ ꯍꯥꯏꯔꯒ ꯁꯤꯗ ꯂꯥꯛꯍꯟꯅꯕ ꯇꯧꯁꯦ, ꯍꯌꯦꯡ ꯑꯩꯈꯣꯏ ꯏꯆꯦꯗ ꯐꯣꯟ ꯇꯧꯒꯦ꯫ ꯍꯣꯏ, ꯍꯌꯦꯡ ꯈꯟꯅꯔꯁꯤ, ꯄꯣꯊꯥꯔꯣ ꯅꯪꯁꯨ, ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯍꯌꯦꯡ ꯉꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯀꯣ? ꯆꯠꯇꯣꯏꯅꯤ, ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯊꯕꯛ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯗꯕ ꯌꯥꯔꯣꯏ, ꯊꯦꯡꯉꯤ, ꯄꯣꯊꯥꯔꯁꯤ꯫ ꯃꯄꯨꯏ ꯃꯄꯤ ꯃꯔꯣꯜ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯐꯃꯨꯡ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯣ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯁꯥꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯣ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯦ ꯈꯟꯕꯗ ꯃꯊꯟꯇ ꯀꯞꯆꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯪꯂꯛꯏ꯫ ꯃꯄꯨꯏ, ꯏꯆꯦꯗꯤ? ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯆꯠꯈ꯭ꯔꯦ꯫ ꯀꯥꯏꯗ? ꯌꯨꯝꯗꯅꯤ ꯀꯩꯅꯣ꯫ ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ? ꯑꯩꯒꯤꯗꯅꯦ꯫ ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕ? ꯑꯩ ꯌꯨꯝꯗ ꯆꯠꯀꯦꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ, ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯃꯄꯨꯏ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯁꯦ? ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕ, ꯑꯩ ꯆꯠꯀꯦ ꯍꯟꯗꯣ꯫ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯅ ꯃꯄꯨꯏꯒꯤ ꯃꯈꯨꯠ ꯐꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯣ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯇꯥꯎꯁꯦ꯫ ꯑꯩꯅ ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯩꯒꯤ ꯅꯥꯝꯃ ꯍꯥꯡꯂꯕ ꯄꯨꯟꯁꯤꯁꯤꯒꯤ ꯃꯐꯝꯁꯦ ꯃꯦꯟꯁꯤꯟꯅꯕ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩ, ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯕꯤꯌꯨ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯁꯦ ꯏꯆꯥ ꯏꯋꯥ ꯂꯩꯔꯕꯅꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯏꯆꯥꯁꯤꯡꯕꯨ ꯍꯨꯟꯗꯣꯛꯂꯝꯃꯒ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠꯇꯣ ꯆꯠꯀꯗꯕ ꯅꯨꯄꯤ ꯅꯠꯇꯦ, ꯑꯌꯥꯕ ꯃꯤꯗ ꯇꯧꯔꯨꯆꯣ꯫ ꯅꯣꯏ ꯅꯨꯄꯥꯒꯤꯗꯤ ꯅꯆꯦꯁꯨ ꯂꯩꯗꯨꯗꯤ, ꯅꯆꯥꯗꯨꯁꯨ ꯃꯥꯅ ꯌꯦꯡꯁꯤꯟꯖꯅꯤ꯫ ꯑꯅꯤ ꯂꯣꯟꯕꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯁꯤꯗ ꯅꯅꯤꯡꯇꯝꯅ ꯃꯀꯥ ꯂꯥꯝꯅ ꯂꯩꯖꯧ ꯍꯥꯏꯕꯅꯤ꯫ ꯅꯪꯗꯤ ꯑꯇꯣꯝꯕꯤ ꯑꯣꯏꯕꯁꯨ ꯌꯥꯝ ꯄꯥꯝꯃꯤꯗꯨꯗꯤ, ꯃꯤꯉꯣꯟꯗꯒ ꯌꯦꯠꯂꯨꯔꯅꯨ, ꯍꯧꯖꯤꯛꯇꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ꯫ ꯃꯄꯨꯏꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯒ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯇ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯅꯪꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯒꯤ ꯋꯥ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ? ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯅꯤ ꯍꯥꯏꯕꯗꯤ ꯅꯄꯨꯟꯁꯤꯗꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯩꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯒꯅꯤ,
ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯐꯝꯁꯤꯗ ꯆꯠꯄ ꯉꯝꯗ꯭ꯔꯕꯁꯨ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯒꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯗꯣꯏꯕ. ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯃꯤ ꯀꯅꯥꯁꯨ ꯇꯥꯗꯕ ꯃꯐꯝꯅꯤ. ꯅꯁꯥꯅ ꯌꯥꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝ ꯑꯁꯤ ꯊꯝꯒꯅꯤ. ꯌꯦꯡꯉꯨ, ꯊꯣꯡ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯣꯛꯑꯒ ꯀꯅꯥ ꯎꯒꯦ ꯌꯦꯡꯉꯨ. ꯅꯆꯤꯟꯗꯣ ꯄꯦꯅ ꯂꯥꯎ ꯈꯣꯡꯂꯕꯁꯨ ꯀꯅꯥꯅꯁꯨ ꯇꯥꯔꯣꯏ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ. ꯃꯄꯨꯏ ꯎꯄꯥꯏ ꯂꯩꯇꯅ ꯃꯅꯨꯡꯗ ꯃꯊꯟꯇ ꯀꯞꯆꯍꯧꯏ. ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ. ꯃꯄꯨꯏ ꯌꯨꯝꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯣꯠꯅꯩ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯄꯥꯈꯠ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯅ ꯃꯦꯟ ꯔꯣꯗ ꯇꯥꯔꯛꯄꯗ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯃꯅ ꯃꯄꯨꯏꯕꯨ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯃꯤ. ꯏꯃꯥ! ꯔꯦꯕꯦꯀꯥ, ꯅꯤ ꯀꯩꯗꯧꯔꯒꯦꯁꯦ? ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯍꯧꯒꯠꯂꯣ ꯅꯤ.